ख्वाइरमन कैथेलगी स्ट्रीट वेंडर सिंह अयुकी पुंग मंगादगी मापन फाउबदंग फंबगी अयाबा पीरी हाइना इम्फाल म्युनिसिपल कॉर्पोरेशन ना थोलखिबा चेरोल अदुगी मायोक्ता यामलबा स्ट्रीट वेंडर फंबी इमा इबेल सिंहना ngasi ayuk thangal bajar alu gali lambi amadi temporary market ki kha thangba lambi thingjinduna akanba mawongda irang hokre irang laksina naba honabada police na smoke bomb kaya kapkhre Assam Rifles na phaduna pukraba matungda police ta sinarakhiba lainga ka su chanariba Kuki Revolutionary Army KRA gi lami ama police custody da sikre thodok adubu yaning da phongdoktuna miyamna Kangpokpi police station da landakre lambi thingduna khongjang changsinkhre ngasi ayuk anganbada mayang Imphal police station gi manung chanba mayang Imphal Irong Salam Achoba Kangjaibung manakta leiba khong amada Muslim lesabi amagi asiba hakchang tadun leiramle laikhidraba nupi adu maming Wasima chahi taragamapan apokpa MD Janamuddin kawi yairipok tulihaldagini hairi Nakal amaromda Churachandpur police station gi manung chanba New Bazar da leiba PK store mamang da su miyoi ama siduna leiramle asiba hakchang adu police na lakhalaba matung Churachandpur district hospital gi Mirel sangda masak khangdoknabagi damak thamkhre Imphal West District Police ki achouba mai pakpa operation amada Imphal manungda series bomb blast sathananaba plan tauramba aina thinkraba lalholub Prepark Progi overground worker ama bomb mariga konana Imphal West District Police na ngarang numidang fare police na farba miyoi adudi Sapam Romi Allies Mocha Singh Sahi Nimpu apokpa laikhidraba S Ibuhol Singh Singjamai Mayengbam laikai dagini hairi Ngarang January 28 numita su Kaksing Police Station gi team amana Kaksing Higher Secondary School BSR Road manakta frisking checking sathabada aina thinkraba lalholub People Liberation Army PLA gi lami ani fare Taret suba UGC PS na halu haiba demanda ngasi college oja singna wakan mifam sathakre wakan mifam adu DM College of Science da Federation of Government Teachers Association Manipur phegok tana sinduna phongkhibani Ministry of Rural Development gi makhada PMGSY gi fund matam chana thadoktrabadi makha tana thabak suroi haina ngase Manipur Press Club ta paumi singa unaba amada All Manipur Contractor Association Forum gi convener TI Samarendrana phongdokre Ani suba pariksa prabhagi saruk ama oina mahiroi singna parikya manungda ka hena haksang da awaba mayuknaba si karamna kokhangadage haiba hiramda nongmagi oiba state level orientation cum sensitization program amanga se Manipur State for Protection of Child Rights, National Commission for Protection of Child Rights amasung State Council of Education Research and Training Manipur ga khusamnaduna Imphal West Lamphel da leiba State Council of Education and Training SCERT Multipurpose Hall da haldokre English aniga taraga mathoigi March thada Imphal Airport lambi gi gari hangatnabagi wahoda nongmaina kaplaga hatkiba wangkhaidagi Irom Roger gi Kungani suba mapok kumonga mari lainana ngasi Irom Roger Memorial Trust State Blood Cell NHM amadi Department of Transfusion Medicine RIMS ka khusamnaduna ngasi Department of Transfusion Medicine RIMS ta voluntary blood donation camp ama pangthokre National Institution for Transforming India Niti Aayog ki makhada Atal Innovation Mission AIM na India pumbada lairiba mahiroi singbo innovative amadi entrepreneurs ki lamda hena fagatpa ngamnanaba paikhalakpa khongthang ama oiriba Atal Tinkering Lab ama ngasi Thobal Wang matabada laiba Fancier Higher Secondary School da hangdokre Nupi singna ngasigi samasa sida thengnuriba khudong chadaba kaya asi matam gi thengnanaba amasung Thobal district ki khangabo khunggangda nupi singi punsi mahing amasung thak wangkhanabagi pandamda iokna sinduna ngarang khangabokta laiba MMRC and Unity Park ta pangthokpa miyamgi mifam aduda lokhiba warepki matung ina ningol luf adu semkibani Harauro Tangkham Gram Panchayat ki Pradhan Laisang Them Kulachandra gi miyeng makhada mari leinaba singna matam kya gi mamangdagi miyeng sangbidana leiraklaba Tangkham Awang Laikai gi manung leirak haina khangnoriba leirak ngasidagi semba hokre
Ziribam Sorok Atingbi Khunouda Laiba Universal Friendship Organization UFO Western Headquarter Number 2 gi Mapok Kumon Thauram ngasi UFO Headquarter Number 2 gi complex ta pangthokre Thauramaduda Hilga GP gi Pradhan L Somrendro UFO Western Headquarter Number 2 gi President S Zadov Maitai Ina Thaugalup Jiribam gi President Hemanta Mangang amadi Hilga GP gi member and Suchitra Devina Mathang Chitna Chief Guest President amadi Guest of Honor oiki Hena Sakti Sinaba Oina Boroland Territorial Area District po Boroland Territorial Region BTR Haina Mingthon Kre Masigi Mathakta Boroland gi Jaga Singbu Chakhot Hanaba Center na Lupa Kro Chamapan gi Akhanaba package ama Pibatasu Ayaba Pirakle Haina Assam gi Finance Minister Dr. Himanta Biswa Sarmana Paumi Singa Unaba Amada Fongdokre Coronavirus na narabani haina chingnaba case ama Rajasthan gi Jaipurda thengnakre Sainada MBBS loisinduna India da halakiba doctor ama hariba laina asina nabagi maong manbana hojik Swaiman Singh Hospital gi isolation wata thamkre Masagi chahi tara mapan khakta ngairiba MBBS gi mahiroi ase ngasidagi numit tara nipan gi mamangda China dagi India da halakibani Houzik fawbada coronavirus na sokhalaba migi masing lising mariga chamnga taraga manga sukre haina China gi Global Times na report tawkre report asigi matung ina Hong Kong da myoi nipan Macau da taret amadi Taiwan da myoi manga laina asina naba thengnare hairi Assam da Khundariba Garo Singna Makhoigi Oiba Tonganba Autonomous Council Pigadabani Haiba Dabi Tawduna The United Garo Autonomous Council Movement Committee na ngasi ayuk pung manga dagi Assam pumbada pung nimpuga nipan gi ban chathari masigi mathakta UGA CMC na taliba dabi sing asi pung mariputara taruki manungda thabakta onthokani haina sarkar na thajaba pidrabadi January 13 dagi Assam da economic blockade chathragani haina Assam laingakta hena akanba section wa thamkre